Travel history Leitaba Manipur ki Meeoi ama COVID-19 positive oide. Anouba COVID-19 ki variant ase akanba variant nattabana meepainingai oide. Adumakpu chekshinbadi mathou haina Health Services ki Director Dr Chambo Gonmei na phongdorakli. Manipura COVID-19 positive oiba Meeoi ama thenare haibagi pau phongbadagi ngasi lafel pacha leiba Director of Health Services ki Director Dr Chambo Gonmei ka paumi kharaga unarubada wafam ase mahakna phongdorakhibane. Paumi singa unaba atuda Dr Chambo Gonmei na hai COVID-19 positive oiramba Meeoi adu Bisnupur district ke manung chana leiba ngaikong khulendage haujikna gari gi asan yum amada leiduna Manipur University da tamliba mahairoi nupi macha amane masagi chahi kul humdoirom surabi mahairoi nupi adu haukiba tag panga da luk lehau torokpadage Babina Diagnostic Center da COVID-19 ki test okay test ki result adu laktagai mangoi na mahairoi nupi adu haukiba tang mapanda Hyderabad da internship tawrunabagi damak via Guwahati oiba Air India Express ke ayu pung 13 minute yang khai pangi flight amada Imphal gi Major Candidate Airport thadokhe mahairoi nupi aduna Imphal thadokhiba numit adumake ayu pung 13 rom tarakpa adwaida mahairoi nupi aduna toramba COVID-19 test ki result adu positive oiramde haina Babina Diagnostic ke maikei dagi Health Services ta khangalakhe Kudakta Health Services na mahairoi nupi aduda call tokhe adumakpu paikhalakide Makhata na phone call tawda paikhalakpidage COVID-19 positive oide haiba wafam masada khangankhe adubu nupi macha aduna mahakte Hyderabad ta chatle hauji Guwahati da leiri haina khumlakhe adumakpu COVID-19 ni chana kanun sing ngang chatnaba Health Services ke maikei dage mahairoi nupi aduda khangankhe nauna Manipur thengnariba COVID-19 ase travel history leitaba case ni haina so Dr Chambo Gonmei na phongdorakhe Paumi singa unaba aduda Dr Chambo Gonmei na makata na hai nauna COVID-19 positive oiram liba mahairoi nupi aduga leimin naramba sing karigumba lok laihongna chingba tawrokpa yawrabade masana adumuk test tawthokpiyo haujik maki oinadi COVID-19 positive oiba miga leimin naramba sing test tawgadabani haiba ministry gi guideline leitre adumakpu Bisnupur district ke CMO da kumna yengsinna Health Services ki maikei dage khanganbadi leikhre India da nauna sadurakliba COVID-19 laichot ki matangda ministry na hojik fawda state signa chanakadaba guideline Thadoraktrabasu Manipur gi oinade Health ki Commissioner yawba mifam ama pangthoklaba matungda ngarang COVID-19 laichot ki advisory thokpa leikhre hojik sadurakliba COVID-19 ni variant ase akanba oidaba maramna meepainingai oide adumakpu chekshinbadi mathou tai maru aina face mask uppa social distancing ngakna chatpa khutsa toina hamba amade yariba makhai mirakta changdana honarabade laichot asidage ngakthokpada chawna mating oigane amaromda masagi anaba leiba amade masagi chahi hufu helaba singsu chekshinba mathou tai Housing oirakliba phibam asida department na lokhatpa cheksin thawrang oina Health Services ki staff sing na hongna na train tawbaga loinana miyam da laichot asigi awareness tawna pibagi tangai fadaba lai state ki oina COVID-19 ki testing kit marang kaina thamnaba thawrang lokhatpa hore Imphal Airport ke authority ka kusabnaduna medical team amaso airport ta mathau tawri Manipur ki district khudimakta COVID-19 ki mock drill tawba horagane loinana community ki thakta sensitize tawbagi thabok su paikalagani haina Dr Chambo Gonmei da makhatana phongdokhe Hojiki patient gi family da su akoi gi IDSP team na su contact ti tawrobiani adubom khoida thidok budi leite then 9 June da Hyderabad da muchakre hojik se covid guidelines hai na su akoi se surveillance department na hojik se tawduna leiri aduna asigi guidelines de mi loi na su khangdi khangmani aduru su we need to again train akoi gi staff sing su train to dakar le doka public sing gi damak su khoi bu su awareness piba yam dakar le aduna yamna pakhanangai leite hojik phau se khoi dum airport ta su airport authority da khoi sinaraga khoi gi medical team su thamme aduna any suspected person they can go and do the test there health ki side lom di ge haining badi yamna pakhanangai leite but take precautions di low dakar le